Coalition Against Drugs and Alcohol Cada na Shinduna Academic Awareness Program ama ngarang LAMSHANG da LEIBA Praja Higher Secondary School da Pangthokkhre mayai kaba nishana mahiroi khunai da piba chaitheng haiba thim da pangthokkiba thoram aduda Cada gi President Hizam Priyo Kumar amadi school asigi Principal Lamabam Sangitana President Member oina sarugyakhi Thauram aduda resource person oina Kadagi General Secretary T Git Chandra Maitaina nisagi phattabasingi matangda slide show na chingba uttuna wafam kaya phongdokhi maru oina mahiroi shingda nisa haiba asi phatte khanglabanina kaidongnungda sizinnaroidabani haina phongdokhi Thauram aduga mari leinana school asigi principal Lamabam Sangitana hai miyoibagi khwaidagi mamal yamba pot asi aikhoigi hakchang asini haiba asi kawroidabani Hakchang nabu pharabadi aikhoina tamningba amadi pangthokningba khudimak mai pakna pangthokpa ngamgani amadi punsida mai pakpa oigani maram aduna mahiroi shingbo hakchangda sokhanba nisana chingba potlamsing sizinnaroidabani haina phungdokhi